ꯃꯌꯥꯝ ꯕꯨꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯦ ꯀꯔꯤ ꯊꯣꯛꯏꯗꯅ ꯉꯥꯡꯖꯕ ꯁꯥꯔꯤꯅꯣ? ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯄꯦꯟꯅ ꯑꯣꯟꯗꯅ ꯊꯥꯔꯕꯁꯨ ꯄꯦꯜꯂꯣꯏ꯫ ꯃꯁꯥꯒꯤ ꯁꯨꯃꯥꯡ ꯁꯤꯠꯄꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯑꯩꯒꯤ ꯃꯥꯡꯒꯣꯜ ꯌꯧꯔꯛꯇꯧꯔꯦꯅꯦ꯫ ꯃꯇꯨꯡ ꯑꯃꯨꯛꯀ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯑꯁꯦ ꯏꯃꯥꯡꯗ ꯇꯧꯔꯛꯂꯕꯗꯤ ꯃꯆꯤꯟ ꯄꯩꯕ ꯃꯈꯩ ꯈꯨꯄꯥꯛꯁꯤꯅ ꯍꯦꯛ ꯃꯈꯖꯥꯏꯗꯨ ꯊꯥꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯑꯩꯅꯦ ꯃꯨꯛꯇꯥꯔꯩ ꯏꯃꯤꯡ ꯍꯣꯡꯒꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯅꯤ ꯃꯈꯣꯏꯅ ꯉꯥꯡꯖꯕ ꯁꯥꯔꯤꯕꯗꯣ ꯍꯥꯏꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯆꯪꯂꯛꯄ ꯎꯔꯒ ꯃꯨꯛꯇꯥꯔꯩꯒꯤ ꯃꯄꯨꯔꯣꯏꯕ ꯑꯍꯣꯡꯖꯥꯎꯅ ꯍꯥꯏ, "ꯍꯩ ꯃꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯅꯅꯥꯇꯣꯟ ꯆꯐꯨꯃꯨꯛ ꯆꯥꯎꯕ ꯃꯈꯩ ꯐꯤ ꯀꯥꯝꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯅ? ꯀ꯭ꯋꯥ ꯂꯩꯔꯨꯅꯤ ꯊꯣꯛꯈꯤꯕꯗꯥꯏ ꯅꯪꯕꯣ? ꯅꯠꯇꯦ ꯅꯪꯕꯨ ꯀ꯭ꯋꯥ ꯐꯪꯂꯛꯇ꯭ꯔꯕ꯭ꯔꯣ? ꯀ꯭ꯋꯥ ꯍꯦꯛ ꯆꯥꯗ꯭ꯔꯕꯗꯤ ꯅꯪꯗꯤ ꯏꯁꯧ ꯌꯥꯝ ꯂꯥꯡꯖꯕꯗꯥꯏꯅꯦ? ꯌꯥꯝ ꯂꯥꯡꯖꯕꯅꯤꯅꯦ꯫ ꯅꯈ꯭ꯌꯥꯠꯇꯨꯗ ꯑꯣꯠꯄꯒ ꯉꯝꯗꯕ ꯀ꯭ꯋꯥ ꯃꯇꯞ ꯑꯆꯧꯕ ꯆꯥꯔꯕꯗꯤ ꯅꯪꯗꯤ ꯇꯨꯃꯤꯟ ꯂꯩꯖꯕꯅꯤꯅꯦ꯫ ꯁꯨꯝ ꯂꯩꯕ ꯆꯠꯄꯗꯣ ꯋꯥꯔꯝꯂꯅꯤ, ꯌꯨꯝꯁꯤꯗ ꯈꯤꯟꯗꯨꯅ ꯊꯝꯕꯤꯔꯒꯦ, ꯄꯦꯟ ꯍꯦꯛ ꯆꯥꯔꯣ ꯑꯗꯨꯒ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯐꯥꯒꯤ ꯉꯥꯡꯖꯔꯤꯅꯤ ꯁꯥꯔꯤꯗꯣ, ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ꯫ ꯀ꯭ꯋꯥ ꯐꯪꯗꯕꯒꯤ ꯅꯠꯇꯦ ꯑꯩꯅ ꯁꯥꯎꯔꯤꯕꯁꯦ, ꯀ꯭ꯋꯥꯕꯨꯗꯤ ꯂꯩꯔꯛꯑꯦ ꯇꯨ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯅꯅꯗꯕ ꯍꯥꯏꯗꯅ ꯇꯞ ꯇꯥꯟ ꯍꯦꯛ ꯂꯩꯁꯤꯜꯂꯛꯂꯕꯅꯤ꯫ ꯀ꯭ꯋꯥꯒꯤ ꯃꯔꯝꯒꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯦ, ꯃꯣꯏ ꯄꯥꯕꯨꯡꯁꯨꯅꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯂꯛꯈꯤꯅꯨ, ꯁꯥꯎꯔꯤꯉꯩꯁꯤꯗ ꯏꯃꯨꯛ ꯍꯥꯞꯄꯤꯔꯛꯂꯅꯨ꯫ ꯍꯩꯃ, ꯀ꯭ꯋꯥ ꯐꯪꯗꯕꯒꯤ ꯅꯠꯇꯕ ꯑꯣꯏꯔꯦ? ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯡꯒꯥꯜꯁꯤꯗ ꯎꯔꯥꯎ ꯊꯔꯥꯎ ꯆꯪꯂꯛꯂꯤꯕꯗꯨꯕꯨ ꯍꯥꯏꯌꯨꯗꯅ? ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯣꯏ ꯄꯥꯕꯨꯡ, ꯀ꯭ꯋꯥ ꯌꯣꯟꯐꯝꯗ ꯏꯆꯥ ꯅꯨꯄꯥꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯑꯩ ꯈꯣꯏꯗꯧꯁꯦ ꯏꯁꯤꯡ ꯑꯁꯧꯕꯒꯨꯝꯅ ꯁꯧꯒꯠꯂꯕꯅꯤ, ꯄ꯭ꯔꯣꯛ ꯆꯥꯛꯂꯒꯅꯤ ꯑꯩꯅ ꯍꯜꯂꯛꯂꯤꯕꯁꯦ꯫ ꯃꯃꯥ ꯅꯪꯕꯨ ꯀ꯭ꯋꯥ ꯌꯣꯟꯐꯝꯗꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯕ ꯋꯥ ꯉꯥꯡꯅꯔꯅꯤ ꯍꯥꯏꯕꯒꯤꯅꯦ? ꯌꯨ ꯌꯣꯟꯐꯝꯒꯨꯝꯕꯅꯦ ꯃꯗꯨꯁꯨ꯫ ꯌꯨ ꯌꯣꯟꯐꯝꯗ ꯅꯨꯄꯥꯒꯤ ꯋꯥꯖꯥꯎ ꯉꯥꯡꯐꯝ, ꯀ꯭ꯋꯥ ꯌꯣꯟꯐꯝꯗ ꯅꯨꯄꯤꯒꯤ ꯋꯥꯔꯦꯝ ꯉꯥꯡꯐꯝ ꯑꯝꯍꯥꯅꯤ꯫ ꯑꯗꯣ ꯀꯔꯤ ꯋꯥꯅꯣꯅꯦ ꯉꯥꯡꯅꯔꯝꯂꯤꯕꯣ? ꯍꯥꯏꯌꯨꯗꯅ ꯇꯥꯁꯤ꯫ ꯃꯈꯥꯔꯣꯝꯒꯤ ꯊꯝꯕꯥꯜ ꯁꯪꯅ ꯍꯥꯏꯔꯤꯕ, ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯤ ꯃꯤꯔꯣꯜꯗ ꯍꯥꯏꯔꯒꯅ ꯑꯙꯥ ꯃꯣꯔꯥ, ꯏꯔꯣꯜꯗ ꯍꯥꯏꯔꯒꯅ ꯇꯪꯈꯥꯏ ꯁꯤꯕꯅꯤ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯀꯔꯤ? ꯃꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ꯭ꯔꯅꯤ ꯃꯨꯛꯇꯥꯔꯤ? ꯍꯥꯏꯔꯤꯅꯤ ꯃꯣꯏ ꯄꯥꯕꯨꯡ, ꯍꯥꯏꯔꯤꯕꯅꯤ, ꯃꯗꯨꯃꯛ ꯍꯦꯛ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯤꯝꯐꯨꯡ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ ꯑꯩꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯑꯩ ꯍꯦꯛ ꯂꯥꯛꯄꯗꯒꯤꯗꯤ ꯇꯨꯃꯤꯟ ꯆꯨꯞ ꯆꯥꯠꯇꯒ ꯂꯣꯏ ꯂꯩꯅꯈ꯭ꯔꯤꯕꯅꯤꯀꯣ꯫ ꯑꯗꯨꯗꯤ ꯃꯃꯥ ꯅꯪꯗꯤ ꯇꯨꯃꯤꯟ ꯁꯨꯝ ꯍꯜꯂꯛꯂꯕ꯭ꯔꯣ? ꯉꯥꯏꯈꯣꯅꯦ, ꯃꯥꯏ ꯊꯝꯕꯥꯜ ꯁꯪꯉꯥꯏꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇꯕ꯭ꯔꯥꯏꯕ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯈꯤꯕꯗꯨꯕꯨ? ꯃꯥꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯧꯗꯣ ꯃꯕꯨꯡ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣꯝ ꯌꯥꯎꯕ ꯅꯤꯉꯣꯜꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯃꯕꯨꯡ ꯃꯔꯤꯗꯨ ꯂꯩꯅ ꯂꯩꯁꯤꯟꯅꯤꯗꯣꯗꯅ ꯂꯩꯁꯤꯜꯂꯤꯕ ꯅꯨꯄꯥ ꯃꯥꯕꯨ ꯅꯨꯄꯥꯔꯣ? ꯑꯗꯨꯗꯤ ꯅꯪꯗꯤ ꯁ꯭ꯋꯥꯏꯗ ꯍꯜꯂꯛꯂꯒ ꯅꯃꯤꯠ ꯅꯅꯥꯒ ꯎꯏꯁꯤꯟꯗꯅ ꯄꯨꯔꯣꯛ ꯁꯣꯟꯗꯩ ꯁꯔꯨꯛꯄꯨꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯨꯗ ꯀꯣꯛ ꯍꯥꯏꯕꯗꯤ ꯀꯩꯗꯧꯕꯒꯦ? ꯃꯈꯣꯏꯗꯤ ꯃꯤꯆꯪ ꯌꯥꯝꯃꯦ, ꯃꯤꯋꯥ ꯉꯥꯡꯅꯕꯅꯤꯅ ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯟꯗꯨꯅ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤꯌꯦ꯫ ꯒꯥ ꯌꯥ ꯃꯤ ꯈꯠꯅꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯇꯟꯖꯩꯌꯦ, ꯑꯗꯨꯒꯤ ꯇꯨꯃꯤꯟ ꯁꯨꯝ ꯍꯜꯂꯛꯏꯕ꯫ ꯁ꯭ꯋꯥꯏꯗ ꯈꯛꯇꯅꯤ ꯃꯃꯥ ꯅꯪꯅ ꯈꯠꯅꯕ ꯊꯧꯅꯥ ꯐꯔꯤꯕꯁꯦ꯫ ꯃꯤꯒ ꯈꯠꯅꯔꯨꯁꯣ ꯍꯥꯏꯔꯕꯗꯤ ꯉꯝꯃꯣꯏ ꯅꯪꯅ ꯇꯧꯔꯤꯕ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯨ ꯀ꯭ꯋꯥꯗꯣ ꯈꯔ ꯄꯤꯌꯨ ꯍꯥꯏꯗꯅ ꯐꯝꯊꯥꯕꯗ ꯉꯥꯏꯔꯤ꯫ ꯀ꯭ꯋꯥꯗꯣ ꯇꯝꯃꯛꯄꯁꯨ ꯉꯥꯏꯕꯗꯨꯗ ꯃꯥꯏ ꯀꯩꯇꯨꯀꯤ ꯍꯥꯏꯗꯨꯅ ꯏꯆꯦꯃꯨꯛꯇ ꯅꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯕꯗꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯣꯏꯗ꯭ꯔꯦꯗꯣ꯫ ꯅꯍꯥꯟꯅꯅꯦ ꯃꯇꯝ ꯂꯩꯔꯤꯉꯩ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗ ꯅꯆꯥꯗꯣ 2, 3 ꯄꯣꯛꯍꯧꯕ ꯌꯥꯗ꯭ꯔꯣ? ꯑꯍꯜ ꯊꯪꯗꯨꯗ ꯅꯨꯡꯉꯥꯏꯇꯦꯅꯦ ꯇꯧꯔꯤꯗꯨ ꯀꯀꯥꯏꯗꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯛꯂꯤꯝꯅꯦ꯫ ꯃꯆꯥ ꯄꯣꯛꯇꯕ ꯀꯦꯇꯨꯀꯤ ꯃꯥꯅ ꯏꯆꯥ ꯑꯃ ꯄꯣꯛꯂꯤꯕ ꯑꯩꯈꯣꯏꯗ 2, 3 ꯄꯣꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯔꯤꯕ? ꯌꯦꯟ ꯃꯅꯤꯡ ꯃꯥꯟꯕꯤꯗꯨꯅ ꯉꯥꯡꯖ ꯁꯥꯔꯤꯗꯣ ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯂꯝꯕ? ꯈꯣꯏꯗꯧꯁꯦ ꯁꯧꯒꯠꯄꯣꯏ ꯏꯀꯥꯏꯕꯣꯏ ꯃꯥꯏ ꯃꯆꯥ ꯄꯣꯛꯇꯦꯗꯣ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ ꯑꯩꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯝ ꯈꯨꯝꯂꯝꯗ꯭ꯔꯦ꯫ ꯈꯨꯝꯃꯣꯏ, ꯅꯪꯗꯤ ꯈꯨꯝꯃꯣꯏꯌꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪꯗꯤ ꯏꯃꯨꯡꯗꯨꯗ ꯈꯛꯇ ꯑꯀꯟ ꯁꯥꯖꯕꯅꯤ, ꯅꯃꯧꯒ ꯈꯠꯅꯕ ꯈꯛꯇꯅꯤ ꯅꯪꯅ ꯍꯩꯔꯤꯕ, ꯃꯤꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯕ ꯅꯠꯇꯦꯌꯦ꯫ ꯑꯗꯨꯕꯨꯅꯤ ꯃꯣꯏ ꯄꯥꯕꯨꯡ, ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯥꯏꯕ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯣ? ꯏꯆꯥꯗꯤ ꯁꯅꯥꯅꯤ, ꯃꯤꯆꯥꯗꯤ ꯐꯋꯥꯝꯅꯤ ꯍꯥꯏꯕꯗꯨ ꯍꯦꯛꯇ ꯇꯥꯕ,
ꯀꯔꯤꯒꯤ ꯋꯥꯈꯜ ꯈꯟꯊꯔꯝꯂꯒꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯨ ꯁꯥꯟꯅꯈꯤꯒꯗ꯭ꯔꯅꯤ ꯃꯃꯥ ꯍꯥ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯤ ꯍꯦꯛ ꯃꯀꯥꯎꯊꯣꯛ ꯃꯤꯒꯤ ꯑꯁꯣꯏꯕꯗꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅꯕ ꯈꯪꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯤꯆꯠꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯃꯁꯨ ꯋꯥꯠꯂꯤꯌꯦ ꯀꯅꯥ ꯋꯥꯠꯂꯦ ꯑꯣ ꯃꯄꯥꯝꯗ ꯍꯜꯂꯛꯄꯤ ꯔꯥꯙꯥ ꯂꯩꯁꯥꯕꯤ ꯁꯥꯕꯤ ꯔꯥꯙꯥꯗꯣ ꯃꯗꯨꯁꯨ ꯀ꯭ꯋꯥ ꯑꯃ ꯄꯩꯁꯤꯜꯂꯗꯅ ꯏꯅꯦ ꯃꯨꯛꯇ ꯅꯃꯧ ꯅꯨꯄꯤꯗꯣ ꯅꯤꯡꯊꯤꯅ ꯋꯥꯔꯛꯄꯤꯌꯣ ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯦꯒꯤꯅ ꯁꯝꯗꯣ ꯍꯣꯏꯗꯠꯄꯤꯒꯦ ꯍꯥꯏꯔꯛꯆꯅꯤꯀꯣ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯅꯗ꯭ꯔꯗꯨꯅ ꯍꯜꯂꯛꯂꯕꯤ ꯃꯥꯅ ꯃꯧ ꯋꯥꯔꯛꯎ ꯍꯥꯏꯔꯛꯂꯤꯕ ꯅꯪꯉꯣꯟꯗ ꯑꯁ ꯃꯨꯛꯇꯥꯔꯦ ꯅꯪꯁꯤ ꯇꯨꯃꯤꯟ ꯁꯨꯝ ꯍꯜꯂꯛꯄ꯭ꯔꯩꯅꯤ ꯇꯞ ꯑꯣꯛꯂꯒ ꯅꯅꯦꯝꯗꯨꯅ ꯅꯪꯗꯤ ꯋꯥꯔꯛꯄꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯩꯕꯨ ꯊꯣꯛꯂꯒ ꯈꯠꯅꯔꯨꯁꯤꯔꯣ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯑꯗꯨꯕꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯀ꯭ꯋꯥ ꯃꯌꯨꯝꯁꯦ ꯇꯞ ꯄꯥꯏꯈꯠꯂꯦꯔꯒ ꯈꯣꯡꯁꯤ ꯀꯟꯅ ꯍꯦꯛꯇ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅꯗꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕꯨ ꯃꯨꯛꯇꯥꯔꯦ ꯌꯨꯝꯗ ꯈꯛꯇꯅꯦ ꯅꯪꯅ ꯅꯆꯤꯟ ꯀꯜꯂꯤꯁꯦ ꯅꯃꯧꯒ ꯈꯛꯇꯅꯤ ꯅꯪꯅ ꯈꯠꯅꯕ ꯉꯝꯂꯤꯕ ꯍꯩꯔꯤꯕꯁꯦ ꯃꯤꯅ ꯀꯔꯦꯝꯅꯔꯛꯄꯗꯤ ꯅꯪ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯈꯪꯗꯦꯗ ꯑꯩꯁꯨ ꯑꯩꯒꯤ ꯆꯤꯟꯁꯦ ꯍꯦꯛ ꯀꯥꯡꯊꯣꯛꯂꯨꯔꯕꯗꯤ ꯉꯁꯤ ꯂꯥꯟꯖꯥꯎ ꯑꯃꯗꯤ ꯁꯣꯏꯔꯔꯣꯏ ꯈꯟꯗꯅꯅꯦ ꯇꯨꯃꯤꯟꯅ ꯍꯜꯂꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯅꯃꯧ ꯅꯨꯄꯤ ꯌꯦꯂꯨꯡꯕꯤ ꯑꯁꯦ ꯃꯁꯤꯗ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯁꯦ ꯍꯩ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯒꯅꯨ ꯅꯃꯧ ꯅꯨꯄꯤ ꯑꯁꯦ ꯅꯆꯥ ꯅꯤꯉꯣꯜꯒꯨꯝ ꯈꯜꯂꯨ ꯍꯥꯏꯕ ꯅꯠꯇ꯭ꯔ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯥꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯐꯥꯖꯤꯟꯈꯤꯕꯗꯒꯤ ꯃꯤꯅ ꯑꯁꯤꯒꯨꯝꯕ ꯋꯥꯔꯦꯝ ꯊꯧꯔꯦꯝꯁꯦ ꯉꯥꯡꯅꯔꯛꯂꯤꯕꯅꯤ ꯃꯥꯅ ꯐꯕ ꯃꯧ ꯑꯣꯏꯔꯝꯂꯗꯕꯨ ꯃꯤꯅ ꯁꯨꯃꯥꯏꯅ ꯉꯥꯡꯅꯈꯤꯗ꯭ꯔꯣ ꯃꯥ ꯂꯩꯔꯝꯗ꯭ꯔꯒꯕꯨ ꯃꯤꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯙꯥ ꯃꯣꯔꯥ ꯇꯪꯈꯥꯏ ꯁꯤꯕ ꯍꯥꯏꯅꯈꯤꯗ꯭ꯔꯕ ꯃꯆꯥꯁꯨ ꯄꯣꯛꯇꯕꯤ ꯀꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯣꯛꯅꯕꯒꯤ ꯃꯍꯨꯠ ꯏꯕꯥꯅꯤꯒꯤ ꯏꯆꯥꯗꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯁꯅꯥꯅꯤ ꯍꯥꯏꯔꯝꯒꯅꯤ ꯍꯜꯂꯛꯄꯤ ꯔꯥꯙꯥꯅꯁꯨ ꯑꯩꯁꯦ ꯃꯧ ꯋꯥꯔꯛꯄ ꯍꯩꯇꯕꯤ ꯃꯅꯦꯝꯅꯤ ꯍꯥꯏꯔꯝꯂꯣꯏ ꯃꯃꯥ ꯅꯪꯕꯨ ꯉꯁꯤꯒꯤ ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯕꯣ ꯆꯣꯏꯔꯣꯜ ꯉꯥꯡꯒꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯍꯤꯗꯥꯛꯇꯣ ꯃꯣꯏ ꯄꯥꯕꯨꯡ ꯍꯦꯛ ꯇꯞ ꯇꯥꯅ ꯆꯥꯔꯒ ꯇꯨꯝꯗꯨꯅ ꯂꯩꯕꯤꯔꯨꯔꯣ ꯑꯩꯒꯤ ꯃꯤꯆꯪꯗꯅꯦ ꯀꯅꯥꯝ ꯂꯩꯔꯣꯏꯗꯕꯅꯤ ꯈꯪꯉꯦ ꯑꯩ ꯃꯤꯆꯪ ꯈꯣꯝꯕ ꯌꯥꯝ ꯄꯥꯝꯒꯅꯨ ꯃꯃꯥ ꯅꯪꯕꯨ ꯑꯉꯥꯡꯂꯣ ꯅꯪꯒꯤ ꯅꯇꯧ ꯑꯗꯨꯅ ꯑꯗꯨꯝ ꯅꯃꯧ ꯑꯁꯤ ꯅꯪꯕꯨ ꯎꯁꯤꯠꯂꯣꯏꯅꯦ ꯑꯍꯜ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯂꯦꯝꯊꯣꯛꯄꯁꯨ ꯐꯕꯅꯤꯀꯣ ꯈꯪꯉꯦ ꯅꯪꯗꯤ ꯅꯃꯧ ꯑꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤꯅ 마기 미상을 dum상어 장비요 나머기 미상 아이기디 까남 라이때 염시다 아야 삐엔디 하이리시 거리누니 무시 예무니 깝신나리 바이브드로 난기도보 농사나가 사갈락번에 썰어썰 이몽상크루 아이게 tukpothagi 상어이 콩코시 상으로 띵톡 라가니야 소아이다 꺾히니 미 카나방 감락다버기 소아이다 삐엔다부 퐁독란 농사세 얌사이 마마 나마우도소 빵따이 마따이는 꼭 ꯑꯗꯨꯒ ꯍꯛꯅ ꯐꯠꯇꯕꯤ ꯅꯠꯇꯦ ꯌꯦꯂꯣꯡꯕꯤ ꯑꯁꯦ ꯅꯪꯅ ꯂꯣꯏꯅꯕ ꯍꯩꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯖꯔꯣꯏꯗꯕ ꯏꯃꯨꯡ ꯅꯪꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯉꯥꯡ ꯑꯁꯤꯗ ꯀꯛ ꯍꯧꯒꯅꯨꯀꯣ ꯑꯩ ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯁꯥꯎꯒꯠꯂꯛꯑꯦ ꯅꯁꯤꯗꯤ ꯌꯥꯝ ꯃꯤꯆꯪ ꯆꯪꯏꯅ ꯂꯥꯟ ꯍꯧꯔꯒꯦꯗꯣ ꯂꯥꯟ ꯍꯧꯒꯦꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯂꯥꯟ ꯍꯧꯒꯦ ꯃꯧ ꯐꯠꯇꯦ ꯋꯥꯔꯛꯄꯤꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯋꯥꯔꯛꯄꯤꯔꯛꯇꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯃꯧ ꯐꯠꯇꯦ 누빠 파바 각도 나띠에 마코 목수 수맛크레 mau 파떼 하리시니까 mau 야 파떼 스마마 낭부 잉나 식나 레이버시 야 마이나다브로 하 뚜미나 쌍크로 낭기 과도 싸라 mau si 따라버디 무 송아 티자비동나 나코이니 삐엣빠 칸나버도 아이 따닝데 까리기 뚜미 레이바 마 락바다기 이몽 아시다 잉 따빠 레이트라바니 mau나 юм마세야 묵따레 아이기 юм마세 투가이라바니 ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯐꯝ ꯑꯣꯟꯊꯣꯛꯂꯕꯅꯤ ꯇꯨꯃꯤꯟ ꯂꯩꯔꯣꯏ ꯑꯩꯗꯤ ꯁꯨꯛꯂꯩ ꯂꯩꯔꯣꯏ ꯇꯨꯃꯤꯟꯅ ꯃꯥꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤꯕ ꯂꯩꯀꯥꯏ ꯑꯃ ꯂꯩꯔꯗꯤ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯃꯤꯋꯥ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯒꯨꯝꯕꯅꯤ ꯇꯨꯃꯤꯟ ꯂꯩꯔꯣꯏ ꯃꯤ ꯃꯃꯥ ꯅꯪ ꯍꯣ ꯃꯤꯋꯥ ꯉꯥꯡꯐꯝꯗꯣ ꯅꯃꯧ ꯋꯥꯔꯛꯇꯕꯤ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯑꯁꯤꯅꯅꯦ ꯂꯩꯍꯟꯕ ꯉꯥꯡꯗꯣꯔꯤ ꯑꯩꯗꯤ ꯂꯥꯎꯗꯣꯔꯤ ꯀꯣꯏꯂꯥꯎ ꯋꯣ ꯃꯧ ꯐꯠꯇꯦ ꯂꯩꯀꯥꯏ ꯃꯨꯛ ꯇꯥꯔꯦ ꯑꯩꯒꯤ ꯏꯃꯧ ꯁꯣꯏꯔꯦ ꯃꯧ ꯁꯤꯟꯗꯣꯛꯆꯔꯒꯦ ꯃꯧ ꯐꯠꯇꯦ 하이네 ꯍꯦꯛ ꯂꯥꯎꯔꯛꯄꯁꯤꯗ 이몽ꯗ ꯂꯩꯔꯝꯕ ꯌꯦꯂꯨꯡꯕꯤ ꯐꯠ ꯆꯣꯡꯊꯣꯔꯛꯇꯨꯅ ꯇꯥꯛ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ ꯃꯤꯋꯥ ꯈꯔ ꯇꯥꯔꯨꯕꯩꯁꯨ ꯑꯩꯉꯣꯟꯗ ꯇꯥꯏꯅꯒꯦ ꯈꯟꯕꯗꯨꯗꯤ ꯌꯥꯝ ꯂꯥꯟꯗ꯭ꯔꯣ ꯑꯩꯒꯤ ꯏꯖꯠ ꯌꯣꯟꯕꯤꯔꯤꯕ꯭ꯔꯣ ꯏꯃꯥꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ ꯂꯨꯝꯗꯅ ꯇꯥꯔꯤꯕꯣꯔꯦ ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯏꯃꯥꯒꯨꯝꯕ ꯅꯠꯇꯦ ꯑꯩꯗꯤ ꯊꯣꯡꯖꯤꯜꯗ ꯊꯣꯡꯅꯥꯎꯗ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯂꯨꯝꯗꯅ ꯇꯥꯒꯗꯧꯕꯤ ꯌꯦꯂꯨꯡꯕꯤ ꯅꯠꯇꯦ ꯀꯣꯏꯂꯥꯎ ꯇꯥꯅꯕ ꯂꯥꯎꯔꯕꯗꯤ ꯇꯥꯕꯅꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯑꯃ ꯐꯝꯂꯤꯕꯒꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯔꯕꯒꯦ ꯁꯥ ꯁꯟꯒꯨꯝ ꯈꯜꯂꯕ꯭ꯔꯣ ꯋꯥꯍꯩꯗ ꯆꯨꯝꯅ ꯉꯥꯡꯉꯨꯀꯣ ꯏꯃꯧ ꯏꯕꯦꯝꯃ
อีกูบอกน้ำมองสิติ้งเหกเราหรอกปะคอยดองเสียไอ้สุกท้องน่ะทิ้งแล้วเศร้าหนึ่งแล้วครับอีมาหนังงังลิบมายามเสียอีกูบอกสู่ตาพี่รีบนัดตรอเมาเสียงจังบีนั่งนี่ไก่ดอกบกี้เศร้าหนึ่งลิบะมีน่ะนังพัดตีให้รักบกี้เศร้าหนึ่งลิเรานังโบพัดตีบุพัดตีให้แบบนี้โอ้เศร้าแล้วนุเมาพัดตาบีเฮ้อีมายามเห็นจินบีรักกันนุงั้นสิเนี่ยตัดตาหนักขนาดทกเสียให้ปะมีว่าครับผู้สิลักลักะขนาดบ่าวบีรักพอดีอีมานัดตาปะพัดจีบเสียเองนัดติมีว่าเรากันบีอีมาเนี่ยอีมามีว่านี่ให้นี่บดออีเบี้ยมาจุ่มดับดีนัดเดียวนั่งในอีสานนุปาดอสมบัยามสุมดัดละกันนัดรอนั่งในสุมดัดปีบะฮะเฮาจิกตีมีในอีสาบุตั้งค่ายสิบะอาดามอะไรเดี๋ยวว่าเราไปเรียนนั่นเสียนั่งเปลี่ยนนี่มีในสมัยให้นารีบสิตาเรกะนั่นทำมวยดออิงลินี่เองโอ้ดูดีอาดามอะไรตั้งค่ายสิริเสียไอ้กินป้าขัดกันนัดเตะป้าไปสวยเดี๋ยวนี่กว่าอีไม่เบี้ยมากะดีว่าให้วัตานุสิบสวิงลาวินี่ไอ้บ่กะดีมองนางนังหักลกิดงอาเซียอันลอยเดบนักกูบอกอาศิดาอันกูบอกว่าดูงางงให้เดนนักคุยนักปั๊มตะกี้ตักพี่ดักปะฮะตักพี่ดักปะเฮ้ยตัวบอกอีปั๊มไอ้กี่ปั๊มนะอีมาตะกี้ดูเรกะดีกินอีมาเนี่ยไอ้กี่ปั๊มนะสุดยอดงาวิสิบ่มองอันลอยพอดีอีมาสู้อีมาเนี่ยกี่นักปั๊มตักพี่ดักปะเฮ้ยต้องกันเบียเงาเสียไอ้เงาเสียเฮารักพงกิมาข้าปวดลีดูนี่อันดูกี่หายรีบไอสุโอ้อีมาสิขันให้ไปยันปามเลยบันนัดรอเพย์ดูดินั่นสิดิปัดตัดมาใครขันให้มาตาเด็ดนะพูดแต่นั่นสิหายดีรอยายเนี่ยนั่นซ้ำดอกตะปีน่ะพูดแต่เกษียแล้วคุณตั้งสิยัดสิเลยกันเนี่ยพัดให้เด็ดเกอีมาฮันุบีนั่งสู้นั่นซ้ำนั่นน่ะติอุนซาเปาไปยังนั่นโอ้ยเสียไก่ลองเสียไก่เนี่ยสิเราอีมาเห็นบราไอ้เนี่ยตาบรายิงนับตาเด็ดนั่งสิเดียHairaga mapiga semnarak pasidadi atangba imungdagi thoraktuna yelungbibu khamdoi thoi as karino nang toidubo imaga phudatnarage hara nang nupa noina mahimsa bisa mapi semi si udra aibu mana phuraga aina sum yengaga leyu hairo ba ai sum masam lama nar kainum tadi phoi hauni dana sahal siga manaru no kaidoroge imungjang sila obisi ha paraga no thado nang suni tuminna dum namagi mi chang dana phanik marum da layo Landa ba ibu ne mana noma wai hai na ta na ha to pangai na hai rega yelungbi imung de sangkhiram yelungbi sangkrabada atangba mama da on sinduna hai ima sumi wa khra pusing biraklaga ingna sinna leizari bi yumse kai na be tisil nati kari gi ima ni yelungbi de sum hauza khana ba hobiri si mi su sawrabani na wa mayam ngang wa yang ngang labani na wa kai su yaw adudi ahal ne ngang ni karim ta yeng na Lekai ko may uwi na ba kaga yaya ito kon kan na rin dung na rin hey nang kami layo tao na tawi hekta haisin bayaban na ko natuwarak pa din ngam draga so ay da pautak pi masano taning lam ni kan bro nang nangang limayam do nupiya si hek lak pa dagi imong asya yung masi yung moidre migi lekai ki sama sa siginok na pamoy nagtabani nang hinupi siya yang pati ni bunga kay doki nang bo masigi kwak asya mapam da tindokro is Madudi kaya doino da imana hairibu wadubu chanaba yaribu war migi masasibu lawningi hekta law tindok ningi hekta tindok hai leidungna pat thatpa hundok ningi hekta hundok pa yam yelongbina kayam kaiba thabak tawkhrabage imai pema karino tawriba siya misang si phong hekta sangina aigi isa sida nate nangbu aigi isa duro imana kon dana nan yoklakiba isa atangba duni ko nangse Ngasidi nupi sige hakanda nang namaigi wa hitok labani ni ko nati ngai ko nangi nupi siya sunglan maghek lande hairabadi mana halaman masakhangda wa akan mamayam ngangli badu na kamdaw ha madudi nang nangi nupi dina tasin nararoi usin nararoi siro askhangdra imani hindi itu na tadi marak sta leplu bai di kangdrumol imana mukaw namong na mukaw kok ase ai kok ase chekhai dore ina kada nin sasakrag hai duna atang basu imung da sangkhiram muktare ahong zaw da mo onsin duna hai moi pabong ahong zaw nang napokpa na cha atang basya kari mata kanadre tang dre ba karimta asimase kaidang da mongon da loy na tay na gadori ban ma yenguma nupi war wai ba sukya ya da masibu kari ngangoi mi masibu mama nang su nasa sina asuk khoida na mo se lorok pane khangli Nupa pai git ektanam adudi namo sisu sarokko tabani nasaga namoga kaina bahai buwa adudi ahen boigan madu
ꯉꯥꯡꯗꯕꯅ ꯐꯩꯀꯣ ꯑꯗꯨꯗꯤ ꯅꯨꯄꯥ ꯐꯥꯕꯤ ꯑꯁꯤꯒꯤ ꯏꯃꯨꯡ ꯑꯁꯦ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯍꯥꯏ ꯍꯨꯝꯗꯨꯅ ꯑꯗꯨꯝ ꯄꯥꯜꯍꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯝꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯂꯣꯏꯅ ꯇꯥꯕꯤꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯗꯨꯅꯕꯨ ꯅꯆꯥ ꯅꯨꯄꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯗꯤ ꯃꯅꯦꯝꯅ ꯍꯦꯟꯗꯦ ꯃꯃꯧꯅ ꯇꯥꯗꯦꯗꯅ ꯐꯅꯕꯨ ꯐꯖꯔꯤ ꯌꯥꯏ ꯌꯥꯏ ꯀꯔꯤꯃꯠꯇ ꯍꯦꯟꯅꯗꯦ ꯀꯔꯤꯃꯠꯇ ꯇꯥꯟꯅꯗꯦ ꯑꯅꯤꯃꯛ ꯆꯞ ꯍꯦꯛ ꯃꯥꯟꯅꯕꯅꯤ ꯑꯍꯣꯡꯖꯥꯎ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯆꯔꯥꯡꯅꯧ ꯇꯝꯂꯝꯂ ꯃꯥꯜꯂꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯛꯃꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯈꯟꯕꯁꯦ ꯄꯣꯊꯥꯐꯝ ꯑꯃꯠꯇ ꯈꯪꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯒ ꯑꯍꯣꯡꯖꯥꯎꯁꯨ ꯅꯣꯛꯃꯤ ꯆꯪꯈꯤꯔꯝꯃꯤ ꯅꯣꯛꯃꯤꯒ ꯆꯪꯈꯤꯅꯤ ꯃꯁꯤꯃꯁꯨ ꯃꯧ ꯑꯁꯤꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯂꯥꯜꯂꯤ ꯆꯨꯝꯃꯤꯒ ꯑꯃꯠꯇ ꯍꯥꯏꯗꯦ ꯋꯥꯅꯤ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯅꯣꯛꯁꯤꯟꯅꯕꯅ ꯌꯥꯔꯣꯏꯌꯦ ꯀꯔꯤꯅꯣ ꯈꯔ ꯈꯟꯅꯁꯤ ꯉꯥꯏꯈꯣ ꯆꯪꯈꯤꯅꯨ ꯋꯥ ꯈꯟꯅꯈꯤꯁꯦ ꯇꯣꯛꯄ ꯌꯥꯔꯣꯏꯌꯦ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯌꯥꯈꯤꯔꯣꯏꯕ ꯁ꯭ꯋꯥꯏꯗ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯨꯛꯇꯥꯔꯩꯁꯨ ꯑꯍꯣꯡꯖꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯇꯥꯔꯤꯕ ꯁꯝꯕꯜ ꯃꯔꯨꯝꯗ ꯂꯩꯔꯝꯕ ꯐꯛꯂꯥꯡ ꯅꯥꯀꯣꯡ ꯅꯞꯂꯝꯕ ꯀꯌꯥꯁꯨ ꯃꯨrum ꯁꯣꯟꯅꯗꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯧꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯦꯂꯨꯡꯕꯤ ꯂꯨꯍꯣꯡꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯖꯕ ꯑꯀꯦ ꯑꯃꯧꯒꯤ ꯐꯤ ꯁꯦꯠ ꯆꯥꯗꯨꯅ ꯁꯅꯥ ꯂꯩꯀꯣꯟ ꯀꯌꯥ ꯁꯤꯖꯤꯟ ꯆꯥꯁꯤꯟꯗꯨꯅ ꯃꯅꯦꯝꯗ ꯂꯦꯟꯅꯔꯒꯦ ꯃꯇꯥꯒꯨꯝ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯔꯛꯇꯨꯅ ꯑꯇꯥꯡꯕꯕꯨ ꯀꯟꯅ ꯀꯧꯏ ꯍꯣ ꯅꯨꯄꯥ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ ꯑꯩꯒꯤ ꯁꯅꯥꯂꯤ ꯈꯨꯖꯤꯁꯦ ꯑꯃꯨꯛꯇ ꯁꯤꯖꯤꯟꯕꯤꯔꯨ ꯂꯥꯎꯁꯦ ꯀꯂꯛ ꯃꯥꯡꯗ ꯆꯥꯡ ꯇꯥꯕ ꯌꯥꯕꯤ ꯌꯦꯂꯨꯡꯕꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯃꯥꯡꯒꯣꯜ ꯃꯁꯤꯗ ꯐꯝꯂꯤꯕꯤ ꯃꯨꯛꯇꯥꯔꯩ ꯃꯃꯤꯠꯀꯥꯗꯨ ꯐꯩꯔꯞ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯏ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯩꯇꯅꯕꯨ ꯃꯥꯡꯒꯣꯜꯁꯤꯗ ꯈꯤꯠ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯅꯤ ꯇꯧꯖꯅꯤꯡꯁꯤꯡꯁꯤꯅ ꯁ꯭ꯋꯥꯏꯗ ꯇꯧꯔꯤꯕ ꯀꯨꯝꯍꯩꯁꯦ ꯃꯤꯠ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗꯀꯣ ꯑꯩ ꯃꯃꯥꯏꯁꯤꯡꯁꯦ ꯈꯨꯅꯤꯡꯃꯨꯛ ꯊꯥꯕ꯭ꯔꯥ ꯈꯪꯗꯦ ꯏꯀꯥꯏꯕꯒꯤ ꯁꯔꯨꯛ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯄꯛꯇ꯭ꯔꯦ ꯃꯥꯏꯗ ꯅꯣꯔꯣꯛ ꯇꯥꯔꯒꯦ ꯑꯩꯇ ꯅꯨꯄꯥ ꯑꯣ ꯅꯨꯄꯥ ꯑꯩꯒꯤ ꯁꯅꯥ ꯃꯌꯥꯝꯁꯤ ꯎꯕꯗ ꯃꯊꯃꯣꯏ ꯄ꯭ꯔꯣꯛ ꯆꯥꯛꯇꯅ ꯏꯄꯨꯝ ꯆꯪꯕ ꯌꯥꯎꯔꯦ ꯌꯦꯔꯨꯝ ꯑꯃ ꯊꯣꯛ ꯊꯨꯒꯥꯏꯔꯒ ꯃꯊꯕꯥꯛꯁꯤꯗ ꯊꯥꯗꯔꯗꯤ ꯌꯦꯔꯨꯝ ꯀꯥꯗꯧꯔꯤ ꯄ꯭ꯔꯞ ꯊꯣꯔꯛꯑꯣ ꯅꯪꯕꯣ ꯁꯅꯥ ꯂꯩꯀꯣꯟꯁꯦ ꯑꯃꯨꯛꯇ ꯁꯤꯖꯤꯜꯂꯨ ꯂꯥꯎ ꯍꯥꯏꯕꯅꯦ ꯑꯍꯥꯌꯣ ꯁꯅꯥ ꯊꯣꯠ ꯂꯥꯎꯕꯤ ꯃꯇꯠ ꯃꯇꯥꯁꯤꯗ ꯃꯤꯍꯧꯕꯤꯒꯗꯕ ꯃꯨꯛꯇꯥꯔꯩꯅꯤ ꯈꯟꯖꯕ ꯀꯁꯨ ꯁꯥꯏ ꯃꯗꯨꯒꯨꯝꯕ ꯃꯇꯠ ꯃꯇꯥꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯍꯛꯊꯤꯗꯨꯝ ꯈꯟꯕꯗ ꯊꯣꯛꯑꯦ ꯐꯧ ꯃꯔꯨꯅꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯤꯛ ꯃꯔꯤꯗꯨꯗ ꯀꯜꯂꯛꯄꯤꯕꯗꯤ ꯍꯥꯏꯔꯨꯅꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯔꯛ ꯆꯥꯔꯛꯄ ꯂꯤꯛꯇꯤ ꯃꯔꯤꯁꯦ ꯅꯨꯡꯗꯨꯝ ꯍꯦꯛ ꯆꯥꯎꯏ ꯅꯃꯤꯠꯁꯤꯡꯗꯣ ꯁꯦꯒꯥꯏꯕ ꯃꯈꯩ ꯌꯦꯡꯖꯧ ꯅꯨꯄꯥ ꯑꯣ ꯅꯨꯄꯥ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯃꯈꯩꯗꯣ ꯂꯣꯏꯅ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯑꯣ ꯁ꯭ꯋꯥꯏꯁꯤꯗ ꯖꯣꯔꯣ ꯍꯩꯗꯣꯛꯂꯒ ꯍꯅꯨꯕꯤ ꯃꯃꯤꯠ ꯑꯃꯨꯛꯇ ꯊꯥꯛꯍꯟꯒꯦ ꯅꯨꯡꯗꯨꯝ ꯃꯔꯤꯒꯤ ꯂꯤꯛꯀ ꯑꯃꯨꯛꯇ ꯆꯥꯡꯌꯦꯡꯅꯒꯦꯕ ꯃꯊꯨꯟꯗꯤ ꯈꯣꯡ ꯂꯥꯎꯔꯒ ꯑꯔꯨꯞ ꯑꯇꯥꯎ ꯌꯥꯏꯉꯪ ꯃꯆꯨꯒꯤ ꯌꯣꯠꯄꯨ ꯁꯅꯥꯅꯤ ꯈꯟꯖꯔꯤ ꯃꯥꯜꯂꯤ ꯅꯣꯛꯇꯧꯗ ꯉꯥꯏꯔꯦꯗꯀꯣ ꯑꯩꯗꯤ ꯇꯥꯟꯖꯥꯁꯤꯗ ꯑꯇꯥꯡꯕꯁꯨ ꯐꯩꯖꯣꯝꯋꯣ ꯄꯨꯝꯌꯥꯠꯋꯣ ꯇꯍꯥ ꯃꯈꯨꯠꯇ ꯂꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯍꯥꯏ ꯅꯨꯄꯤ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯄꯪꯀꯧꯗ ꯀꯧꯏ ꯐꯤꯔꯣꯜꯒ ꯁꯦꯠꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯀꯔꯤꯅꯣ ꯁꯅꯥ ꯂꯤꯀꯣꯟ ꯃꯌꯥꯝꯁꯤ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯄꯨꯊꯣꯔꯛꯑꯣ ꯀꯩꯗꯧꯔꯣꯏꯗꯣ ꯃꯪꯒꯣꯜꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯕꯨ ꯂꯣꯏꯁꯤꯟꯐꯝ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯏꯃꯨꯡꯗ ꯂꯣꯏꯁꯤꯟꯕꯗꯣ ꯌꯥꯝ ꯃꯝꯃꯦ ꯀꯔꯤꯝꯇ ꯎꯗ꯭ꯔꯦ ꯀꯦꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯪꯒꯣꯜꯁꯦ ꯊꯣꯔꯛꯏꯅꯦ ꯍꯣꯏꯁꯦ ꯑꯗꯣ ꯅꯪꯒꯤ ꯁꯅꯥ ꯂꯤꯛꯁꯤꯡꯁꯦ ꯁꯤꯕꯤꯌꯣꯗꯥꯏꯅꯦ ꯁꯤꯁꯦ ꯁꯤꯖꯤꯟꯕꯤꯔꯒꯦ ꯊꯦꯡꯈꯤꯗꯕꯅꯤ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯆꯠꯅꯕ ꯇꯧꯁꯤ ꯅꯨꯄꯥ ꯀꯗꯥꯏ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯃꯣꯍꯣꯔ 90ꯒꯤꯗꯣ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ ꯄꯤꯛꯏꯅ ꯉꯛꯁꯝꯁꯤꯗ ꯁꯤꯗꯣꯛꯀꯦ ꯉꯁꯤꯗꯤ ꯀꯔꯤ ꯃꯣꯍꯣꯔ 90ꯔꯣ ꯁꯤꯒꯤ ꯂꯤꯛꯁꯦ ꯆꯥꯛ ꯆꯐꯨ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯗꯗꯤ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯁꯤꯅꯕꯨ ꯅꯨꯡꯆꯤꯠꯃꯨꯛ ꯀꯨꯡꯉꯤ ꯑꯗꯣ ꯁꯅꯥ ꯃꯣꯍꯣꯔ ꯃꯌꯥꯝꯁꯦ ꯅꯈꯧꯔꯤꯗꯨꯗ ꯌꯥꯟꯕꯗꯤ ꯃꯦꯛ ꯍꯥꯏꯗꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯨꯄꯤ ꯅꯣꯏꯅ ꯁꯅꯥ ꯄꯥꯝꯖꯕꯁꯤꯗꯤ ꯍꯣꯁꯤꯁꯦ ꯁꯤꯖꯤꯟꯕꯤꯔꯒꯦꯁꯦ ꯑꯧ ꯍꯥꯏꯔꯣꯏꯒꯦ ꯁꯤꯗꯤ ꯂꯨꯝꯃꯤꯈꯩ ꯐꯖꯔꯤꯅꯤ ꯀꯩꯅꯣ ꯅꯨꯄꯥ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯆꯥꯎꯁꯤ ꯎꯕꯗ ꯆꯥꯛꯄ ꯃꯤꯁꯨ ꯌꯥꯎꯔꯤꯅꯤ ꯀꯥꯊꯤ ꯃꯅꯝ ꯅꯝꯃꯦ ꯁ꯭ꯋꯥꯏꯁꯤ ꯅꯨꯄꯥ ꯃꯩ ꯆꯥꯛꯄ꯭ꯔꯥ ꯁ꯭ꯋꯥꯏ ꯑꯅꯛꯄꯁꯤꯗ ꯀꯣꯏꯊꯤ ꯑꯝꯇ ꯊꯤꯕꯤꯌꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯦꯟꯅ ꯑꯃꯨꯛꯇ ꯁꯤꯗꯣꯛꯀꯦ ꯂꯤꯛꯁꯦ ꯁꯤꯖꯤꯟꯕꯤꯔꯛꯑꯣ ꯀꯩꯅꯣ ꯁ꯭ꯋꯥꯏꯗꯗꯤ ꯀꯩꯝꯇꯁꯨ ꯃꯩ ꯆꯥꯛꯇꯦꯅꯦ ꯏꯃꯥ ꯅꯪꯕꯨ ꯕꯤꯔꯤꯒ ꯊꯛꯄ꯭ꯔꯣ ꯃꯩ ꯆꯥꯛꯄ ꯃꯅꯝ ꯅꯝꯃꯤ ꯍꯥꯏꯅꯦ ꯅꯃꯧ ꯅꯨꯄꯤꯅ ꯃꯨꯛꯇꯥꯔꯩ ꯃꯆꯥ ꯇꯥꯡꯕꯗ ꯃꯈ꯭ꯋꯥꯡꯒꯗꯣ ꯃꯦꯠꯂꯒ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯀꯥꯏꯗꯒꯤ ꯕꯤꯔꯤꯅꯣ ꯑꯩꯕꯨ ꯕꯤꯔꯤ ꯊꯛꯄ꯭ꯔꯣ ꯎꯁꯤꯠꯇꯕꯁꯦ ꯅꯪꯁꯨ ꯐꯖꯅ ꯌꯥꯎꯔꯦꯅꯦ ꯅꯪꯁꯨ ꯌꯥꯎꯔꯦꯕ ꯎꯁꯤꯠꯇꯕ ꯅꯠꯇꯦꯕ ꯏꯃꯥ ꯁꯨꯝ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯕꯤꯔꯤꯒꯗꯣ ꯊꯛꯂꯕꯔꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯀꯔꯤꯒꯤ ꯕꯤꯔꯤ ꯑꯩꯕꯨ ꯑꯍꯜ ꯑꯣꯏꯔꯦ ꯀꯥꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯕꯨ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯀꯦꯊꯔꯛꯄꯗꯤꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯃꯩꯇꯠꯄꯤꯗꯨꯗꯒꯤ ꯍꯦꯜꯂꯤꯅꯤꯅꯦ ꯅꯪ ꯃꯗꯨ ꯈꯪꯗ꯭ꯔꯣ
ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯏꯃꯥꯅ ꯌꯥꯝ ꯍꯦꯜꯂꯤꯗ ꯌꯦꯅꯨꯡꯕꯤ ꯑꯃꯨꯛꯁꯨ ꯀꯔꯦꯝꯅꯔꯒ ꯋꯥ ꯃꯔꯛ ꯊꯠꯂꯛꯏ ꯅꯨꯄꯥ ꯑꯍꯜꯅ ꯑꯉꯥꯡ ꯁꯥꯖꯅꯤꯡꯕꯁꯤꯗꯤ ꯍꯌꯦꯡ ꯆꯞꯅꯕ ꯈꯖꯥꯏꯅ ꯅꯣꯛꯄꯗꯕꯨ ꯀꯌꯥꯝ ꯐꯖꯅꯤ ꯍꯥꯏꯒꯦ ꯁꯅꯥ ꯂꯤꯀꯣꯟꯁꯨ ꯑꯩꯅ ꯍꯦꯜꯂꯦꯗꯣ ꯍꯧꯖꯤꯛꯇꯤ 이막 ꯍꯦꯛ ꯃꯛꯁꯤꯜꯂꯗꯅ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯒꯤ ꯂꯤꯛꯁꯦ ꯁꯤꯒꯤꯁꯨ ꯁꯤꯌꯨ ꯋꯥꯏꯒꯤꯁꯨ ꯋꯥꯏꯌꯨꯁꯦ ꯑꯝꯇ ꯍꯥꯏꯌꯣ ꯅꯨꯄꯥ ꯅꯪꯕꯣ ꯋꯥꯏꯍꯜꯂꯣ ꯍꯣꯏ ꯕꯦꯝꯃ ꯑꯇꯦꯛꯄꯤ ꯄꯦꯗ꯭ꯔꯦꯛ ꯂꯥꯎꯕꯤ ꯅꯪꯒꯤ ꯑꯔꯨꯞ ꯑꯇꯥꯎꯗꯣ ꯑꯩꯗꯤ ꯀꯩꯗꯧ ꯋꯥꯏꯖꯔꯨꯅꯤꯒꯦ ꯑꯩꯒꯤꯁꯨ ꯃꯣꯍꯣꯔ ꯍꯨꯝꯐꯨꯒꯤ ꯁꯅꯥ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯖꯕꯗꯣ ꯁꯤꯕꯤꯔꯛꯀꯦ ꯌꯦꯡꯉꯣ ꯑꯍꯥꯌꯣ ꯍꯩꯃꯟꯗꯅ ꯏꯄꯛꯇꯤ ꯍꯦꯛ ꯄꯛꯇ꯭ꯔꯕꯗꯣ ꯍꯣ ꯃꯣꯍꯣꯔ ꯍꯨꯝꯐꯨꯗꯨꯕꯨ ꯍꯅꯨꯕꯤ ꯅꯪꯅ ꯂꯦꯡ ꯑꯣꯠꯄ ꯍꯦꯛ ꯉꯝꯗꯕ ꯃꯈꯩ ꯌꯥꯜꯂꯒ ꯆꯠꯂꯗꯤ ꯐꯖꯕꯅ ꯂꯣꯏꯔꯅꯤ ꯁꯅꯥꯒꯤ ꯃꯒꯨꯜꯒ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯗꯧ ꯃꯥꯜꯂꯤ ꯕꯦꯝꯃ ꯅꯆꯤꯟꯗꯨ ꯊꯤꯒꯦꯁꯨ ꯆꯥꯟꯅꯕ ꯃꯐꯝꯗ ꯊꯤꯕꯤꯌꯣ ꯅꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯄꯛꯄ ꯁꯅꯥꯗꯤꯅꯦ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯒꯗꯧꯔꯤꯕꯅꯤ ꯁꯅꯥꯗ ꯇꯝꯐꯥ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯐꯅ ꯍꯅꯨꯖꯔꯕꯁꯨ ꯀꯦꯊꯣꯔꯛꯄꯗ ꯃꯧꯁꯨ ꯗꯠꯅꯕꯤ ꯅꯪꯅ ꯀꯔꯤ ꯍꯦꯜꯂꯨꯅꯤ ꯍꯥꯏꯕꯒꯦ ꯅꯣꯛꯇꯧꯗ ꯉꯥꯏꯔꯤꯃꯤ ꯍꯣ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯅꯔꯦ ꯃꯥꯂꯪ ꯈꯣꯡꯒꯥꯎꯅꯔꯦ ꯍꯅꯨꯕꯤ ꯃꯥꯅꯕꯨ ꯃꯧ ꯇꯒꯠ ꯇꯦꯛꯂꯤꯕꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯒꯅꯤ ꯍꯥꯏꯔꯤꯌꯦ ꯋꯥ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯍꯣꯏꯅꯦ ꯑꯁꯦꯡꯕ ꯉꯥꯡꯂꯕꯗꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯅꯣꯛꯅꯕꯅꯤ ꯁꯥꯎꯅꯕꯅꯤ ꯐꯖꯕꯗ ꯀꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯊꯤꯕ ꯅꯣꯏꯒꯤ ꯍꯧꯅ ꯁꯥꯕꯨ ꯑꯣꯏꯕꯖꯥꯠꯅꯤ ꯁꯅꯥ ꯂꯨꯄꯥ ꯍꯧꯄꯣꯠ ꯑꯃ ꯁꯤ ꯆꯥꯗꯨꯅꯁꯨ ꯃꯤꯅꯥꯏ ꯅꯨꯕꯤꯅꯕꯨ ꯃꯍꯥꯔꯥꯅꯤ ꯃꯥꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯗꯣ ꯍꯦ ꯏꯃꯥ ꯃꯤꯅꯥꯏ ꯅꯨꯕꯤ ꯀꯩꯗꯤ ꯍꯥꯏꯅꯣ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯏꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨ ꯍꯅꯨ ꯊꯪꯗꯅꯦ ꯐꯨꯅꯤꯡꯗꯦ ꯉꯁꯤꯅꯦ ꯍꯔꯥꯎ ꯂꯨꯍꯣꯡꯕ ꯆꯠꯆꯒꯦ ꯇꯧꯕꯁꯦ 이행 사부 ꯃꯈꯩ ꯐꯨꯗꯠꯅꯔꯒ ꯇꯣꯛꯀꯅꯤꯀꯣ 이스 이마이 삐마 모이 바보 호모이 바보 아무것도 바보도 톡비로 ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤ ꯇꯥꯔꯣ ꯂꯥꯎꯋꯣ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕ ꯂꯥꯎꯋꯣꯕ ꯃꯆꯤꯟ ꯁꯤꯌꯦꯉꯣ ꯕꯁꯦ ꯑꯆꯣꯝ ꯄꯥꯛ ꯅꯥꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯕꯨ ꯃꯣꯏ ꯃꯄꯥꯝꯗꯨꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯁꯤꯕꯨ ꯑꯍꯜ ꯂꯃꯟ ꯊꯛꯈꯥ ꯈꯪꯗꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ 마부 뽀뽀 야리바 마마곰비 앵곤다부 아수마이나가 ꯉꯥꯡ이냐 마세 마찔라세 웃고 와이가 노이라가 마시 탁여기도 마세 이마 난 각다 와강 바이바 나티 난 각다 싹사바 에코이나 사직 사바 나티 이마 나이부 미오이바기 와강 지바 나카 타부 노이나 바이 지바두디 노이 나밤나 딱비라프라 낭부 타이나 나님 학닥다 옷비리 하이다나 아이부수 낭나 옷기 칼리브라 럭시타 시엔티바 ꯄꯣꯛꯈꯤꯗꯕ ꯁꯦꯜ ꯊꯧꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯕ ꯎꯠꯄꯤꯔꯤꯕ ꯅꯑꯣꯡꯗ ꯇꯧꯗꯨꯕ ꯃꯤꯅ ꯀꯛ ꯍꯧꯔꯒ ꯇꯨꯃꯤꯟ ꯑꯋꯥꯕ ꯈꯪꯗꯨꯅ ꯂꯩꯒꯗꯧꯕꯤ ꯌꯦꯂꯨꯡꯕꯤꯗꯤ ꯑꯩꯗꯤ ꯅꯠꯇꯦ ꯏꯃꯥꯅ ꯑꯩꯒꯤ ꯆꯤꯜꯁꯦ ꯎꯠ ꯋꯥꯏ ꯅꯣꯏꯗꯨꯅ ꯊꯠꯂꯕꯗꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯅꯃꯤꯠꯇꯣ ꯈꯨꯖꯤꯟ ꯑꯁꯥꯡꯕꯁꯤꯅ ꯆꯣꯡꯁꯤꯟꯗꯨꯅ ꯀꯣꯊꯣꯛꯆꯕ ꯇꯥꯕꯅꯤ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗ꯭ꯔꯦ ꯀꯣꯠꯆꯕ ꯇꯥꯔꯦꯅꯦꯀꯣ ꯋꯥ ꯃꯣꯏ ꯄꯥꯕꯣꯡ ꯅꯪ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯁꯤ ꯃꯆꯤꯟ ꯑꯁꯤꯅ ꯍꯥꯏꯔꯩꯇꯕ ꯃꯌꯥꯝ ꯑꯃ ꯄꯦꯗ꯭ꯔꯣ ꯉꯥꯡꯂꯤꯕꯁꯤ ꯅꯪ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ 이봐ꯃꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣ ꯅꯠꯇꯦ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯏꯆꯥ ꯅꯪꯕꯨꯅꯦ ꯃꯁꯤꯕꯨ ꯀꯔꯥꯏꯗꯒꯤ ꯀꯣꯠꯁꯤꯜꯂꯛꯇꯅ ꯂꯧꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯩꯗꯤ ꯊꯋꯥꯏ ꯑꯁꯤ ꯄ꯭ꯔꯣꯡ ꯆꯥꯛꯏꯗꯀꯣ ꯍꯦ ꯑꯩꯁꯨꯅꯦ ꯅꯪꯒꯨꯝꯕꯤ ꯏꯅꯦ ꯃꯃꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯈꯪꯖꯔꯝꯂꯕꯗꯤ ꯏꯌꯨꯝ ꯄꯥꯟꯖꯔꯛꯑꯝꯃꯣꯏ ꯄꯨꯟꯁꯤꯁꯦ ꯅꯆꯥꯅꯨꯄꯥꯁꯤꯅ ꯂꯧꯕꯤꯕꯗꯒꯤ ꯅꯪꯒ ꯊꯦꯡꯅꯔꯦ ꯍꯤꯡꯕꯗ ꯅꯨꯡꯉꯥꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯥꯜꯂꯦ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯂꯧꯕꯤꯕꯗꯒꯤ ꯑꯩꯁꯨꯅꯦ ꯊꯋꯥꯏꯁꯦ ꯄ꯭ꯔꯣꯡ ꯆꯥꯛꯂꯕ ꯅꯪꯕꯨ ꯀꯌꯥꯝ ꯅꯁꯛ ꯐꯖꯔꯗꯅ 이ꯆꯥꯅ ꯂꯧꯗꯣꯏꯕ ꯍꯥ ꯅꯪꯅ 이ꯆꯥ ꯑꯄꯪꯕꯁꯦ ꯐꯥꯗꯨꯅ ꯂꯩꯈꯩ ꯂꯩꯁꯤꯜꯂꯛꯂꯒ ꯀꯔꯤ ꯃꯗꯨꯏ ꯋꯥꯗꯣ ꯏꯃꯥ ꯅꯪ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯐꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯥ ꯄꯨꯟꯗꯨꯅ ꯂꯧꯕꯤꯔꯒ ꯑꯩꯅ ꯐꯥꯏ ꯀꯥꯏꯗꯤ ꯀꯩꯅꯣ ꯍꯥ ꯑꯩꯕꯨ ꯅꯪꯗꯨꯅ ꯃꯥꯅ ꯆꯦꯜꯂꯛꯈꯤꯕꯗꯨ ꯏꯃꯥ ꯎꯕꯤꯍꯧꯕꯗꯥꯏꯅꯦ ꯑꯣ ꯅꯪꯗꯨꯅ ꯆꯦꯜꯂꯤꯕꯗꯣ ꯅꯪꯕꯨ ꯄꯥꯝꯅꯕ ꯅꯪꯅ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯇꯧꯗꯅ 이ꯆꯥꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯗꯅ ꯉꯥꯎꯍꯜꯂꯕꯅꯤꯅ ꯆꯦꯟꯕ ꯇꯥꯕ ꯅꯪꯅ 이ꯆꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯤ ꯐꯥꯔꯒ ꯂꯩꯁꯤꯜꯂꯛꯂꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯂꯕꯅꯤꯀꯣ ꯄꯥꯎ ꯂꯣꯏꯅ ꯇꯥꯏ ꯅꯨꯄꯤꯅ ꯅꯨꯄꯥ ꯐꯥꯕ ꯍꯥꯏꯕꯁꯦ ꯊꯛ ꯑꯣꯏꯊꯣꯛꯇꯕꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯃꯨꯟꯅ ꯅꯇꯤꯟ ꯆꯈꯣꯝ ꯑꯃꯈꯛ ꯌꯣꯠꯆꯔꯤꯕꯗꯣ ꯃꯨꯟꯅ ꯌꯣꯠꯊꯔꯒ ꯈꯟꯊꯕꯤꯌꯨ ꯅꯆꯥ ꯅꯨꯄꯥꯁꯤꯗ ꯂꯦꯞꯂꯤꯕꯁꯤꯗꯅꯦ ꯍꯪꯕꯤꯌꯨ ꯑꯩꯅ ꯃꯥꯕꯨ ꯐꯥꯔꯤꯕ꯭ꯔꯥ ꯃꯥꯅ ꯑꯩꯕꯨ ꯐꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯨꯄꯥ ꯑꯩꯅ ꯅꯪꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯐꯥꯏ ꯍꯥ ꯑꯩꯅ ꯅꯪꯕꯨ ꯐꯥꯕ꯭ꯔꯕ ꯅꯃꯥ ꯍꯤꯡꯆꯥꯕꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯇꯥꯔꯤ ꯅꯠꯇ꯭ꯔꯕ ꯅꯪ ꯁꯨꯝ ꯇꯨꯃꯤꯟ ꯂꯦꯞꯇꯅ ꯂꯩꯒꯅꯣ ꯑꯩꯅ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯐꯥꯈꯤꯒꯦ ꯍꯥꯏꯌꯣꯕ ꯃꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯆꯕꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯅ ꯇꯧꯁꯨ ꯇꯧꯈꯤꯗꯕ ꯊꯕꯛ ꯑꯃꯕꯨ ꯇꯧꯏ ꯍꯥꯏꯅ ꯒꯤꯠ ꯍꯦꯛꯇ ꯅꯝꯕ ꯅꯨꯄꯤꯅ ꯅꯨꯄꯥꯕꯨ ꯀꯃꯥꯏꯅ ꯐꯥꯗꯣꯔꯤꯒꯦ ꯀꯃꯥꯏꯅ ꯐꯥꯕ ꯌꯥꯗꯣꯔꯤꯒꯦꯕ ꯁꯥ ꯁꯟꯗꯧꯅ ꯑꯝꯇ ꯈꯨꯝꯃꯨ ꯅꯪ
น้อยน่ะมานะให้เสียจุ่มหันเลยสิให้ระบะไอ้เงินใกล้จะพาเก็บอะนึกป้าสิเดตายสินะบัดให้เระกับสินนะบ่วะเราสินนะบ่วะคุตุมนะบ่ทิ้งจินบ่วะเกสินนะบ่นั่นเนี่ยอิมิดอาศิปาลุใบคุยดีอูริบันีน่าเกียนดาวเระยิงยิงดะบันนะเฮ้ยน้อยบุกรีมุกตองนรกินฮะน้องมากางที่นักคุยเนี่ยขัดนาริบะอิงน่ะสิ่งนั้นน้องมันตะสู้ไล่สิไก่ดูบุกเกคุยมุงเสียลูกว่าไงตั้งจัดลำได้สิเด้อนักคุยขัดน้องจะบดีให้ยิงดีขัดน้ำมายาดีให้บรมวยป้าบอกไอ้เด็กก็มีน้ำมังกรสิเด้อลูกว่าสันน้ำบันลอยสินดูนั่นเลยจะบันนี่น้ำมันสารางสิเด้อปรับทอรักละกะสนาลิกอุชิลักตนะไอ้บัวฮันูเร่ทีเร่ยิงไม่ยาดเร่ข้าใจให้ยิงสับเปย์ไก่ดูนะขัดน้ำบัวหัวรักลีบันนี่เนี่ยมานังเสียอ่างสักสักมันไอ้ตัวกูไอ้บัวกระรำงังน่ะสิเกตการิโนอ่างกับมันน่ะใบบัวฮะอ่างน่ะทางถิ่นบัดามีสินะเด้อบรอ่างน่ะยุ่งไม่ท่าบดีจากที่หายไปปะอ่างไว้ระสูเท่ากับโดนเบียบาร์ขังดับบิสิดีมันน่ะบัดตาบันี่ยาเรียว่ามาขาตาร์ถ้าบักษะทบลำได้สิเด้อดาวทุ่งกะมัดตะยาร์นักคุยน่ะตัวลิบุสิเฮ้ยอะตังบ่นักคุยสู้แค่ที่ไม่ยุ่งกินหุ่นบุดูสัตว์กันนี่ให้บัดได้สัตว์สัตว์สวยดลิลาสานาดุนเลยรันอีโมยเบมานั่งสู้นั่นนี่มิสิกามานาดุนเลยรันสัตว์สัตว์น่าท้องสัตว์รู้กับลุนตัวน้ำไม่น้ำมิตาเกสินยักษิลิบมายามโดโดยน้ำมุดปะตายสัตว์น้ำบัตเอาอะดูกันเนี่ยอีป้าแกตังบ่นั่งหัวเรียนดูห้องมาสัตว์รู้กันหลักปะตาอีป้ากินักตามุกตะลับว่ารู้ว่าไม่อีป้าอีสักขันดับยาตรีคุยป้าบุพันถอยเราสิกับปะจะน้ำบัตเอารู้สิหายแล้วก็มาสามมุกสังเคราะห์บัดอาหงเจ้ามุกตาเรย์โดนสินดูนะหายมาอย่าเลยตัวปุ๊บให้ยังมุกขันนักเกย์สุขันนารุน้ำมันสิกะงั้นสิกิดีตัวห้องพัมโดอามุกตะยาวกิสิมาทำสิเที่ยงขีบตาไปงั้นสิกิดีทับบีระเกให้ยังเฮ็ดดงงานคิสนุบดงงานคิสนุบมัวเกี่ยขังนี่ดันง่ายนี่ดันหายแล้วก็มุกตาเรย์เพ็ดเลยทวกตัวน่ะอิมุงเดสังคีรำอาหงเจ้ามาคุดตุงบุญน่ะตัวน่ะอาหางบ่มากินคนดูบุยิงดูนะตัวมินมาดมสลหวยไอ้ยี่มุ่งงสิกายดีดก็งสิทอกลิบกุมให้สิกุมบวารีสินุ่งไงนตาบมีโอยกายสูไลตบดินเตงสิกิคุณายสิอะดูบุสุ่มนักยังคุยนไลคินีมุกตังดีมันเนมมามงอันนี้มักปาราตับบีตบยาเตสุ่มนันงมาฮอกครบดามาทั้งกินมินอายุอังันบดุได้เยลุงบีสุมังอกุยบดูไว้ใจดูนั่นเลยดีไงมุกตาเรทงเจลมารุมอดุดกีเจ็บทารับตัวมินังกยิงดูนะมรุมสวดตันจ่าสิมังหันไปยาเตพันเฮกตส่งทารกะตุสินน่ะเสลกะน่าสินน่ะละกะมารันเฮกตปิสิลกะขันน่ะบ้องเบียกขังนี่มางร่างมานะไอ้สิบูฮันนูริมาตาโกไอ้งอนดูอุสิตคีดบันยามนะหายแล้วก็มุกตาเรมาพีกาดูตัดสินดูนะตัวมินดาริกุมทารักละกะเยลงบินไว้แต่รีบสุมังอคุยบดูดาอีเรนจะใครพัมทารักละกะสิตุนพัดรักเฮตตุสิลีโอ้ยมาไอ้โอ้ยไอ้สิเรไอ้มาคงจะสรุปติดละมาเลยเนี่ยว้าไม่บาบงน้องมองแต่ทุเราวะน้องมองหิจ่าบินไอ้ฮาเต่าเร่ไอ้สิได้บุตรไอ้เรากันเต่าเร่นี่น้องบุตรบรฮันุบะอามุกแต่ทุเราวะคงสรุปเสียโอ้ยฉันวันนี้ถูกนาทีกันมาเลยให้นักกับสินนะบับุอาห้องเจ้าดิตาบกเอาไปเลยจีกันนะเราคงละอิมุกตาเลยว้าไม่ป้าบุไม่มาป้านังบุตาประไม่ให้คงจะตีไปอ่ะให้สิตากรอหิงสาบินไอ้บ้าเต่าเร่ไอ้ทวายเราตัวเร่มีอามุกตะปรับทรออีสานุป้าวัยซาอาตังมานังโบอันทำมารัตันไทยสิโบทรอนั่งกินน่ะตัวไหนบ้าเต่าเร่นุ้ยกันน้ำตาดไรกับพี่เสียยีลุงบีนูราสะพูดุไลไม้เดปบทำตุนะมาคว้างกระดูกเมียละกะคุดวมบิทินตุนเล่าเทเรเฮ้อีมาให้บินังยามเห็นจิละกันนุอีนจะแค่เก็ตทำเทรักละกะคงสรุปตีดีไงเงาะไอ้หัววิอีมาหนุ่มจิกชาในพิธีบิลิลาดกไก่เงาะฮันูทางสิดาอดุกนาซิลที่นี่ดูบ่อีกายจวนทำไมกะเฮาสิตีไอ้หนุ่มไอ้หนุ่มหัวเร่ฮอตุสินะปะตอไอ้หนุ่มอุจจาหัวเร่มุกตาเรเยลงบิกิวะให้ตุดาพุกเขากตุนะคุมเลยกะรีไอ้น่ะกายตุสินนะเร่นั่งละไว้ใต้ดินเนี่ยนะสุมังสิดาไล่บังบรอบิกาบมาใครอีสิงตักตานะให้ดุกละกะไอ้ตุสิลิบนัดรอฮะ
ꯍꯩꯗꯤ ꯍꯩꯇꯅ ꯊꯕꯛ ꯐꯕꯤ ꯁꯥꯕꯗ ꯑꯩꯕꯨ ꯍꯥꯠꯀꯦ ꯈꯜꯂꯤꯕ ꯅꯠꯇ꯭ꯔ ꯅꯪ ꯅꯠꯇꯦ ꯁꯨꯃꯥꯡꯁꯤꯗꯕꯨ ꯋꯥꯏ ꯇꯩꯕꯗ ꯏꯁꯤꯡ ꯑꯁꯨꯛ ꯌꯥꯝ ꯍꯩꯗꯣꯛꯂꯒ ꯇꯩꯌꯣꯏꯗꯤ ꯅꯣꯏ ꯅꯄꯥꯝꯗꯨꯅ ꯇꯥꯛꯂꯛꯄ꯭ꯔꯥ ꯍꯥ 이마수 이강다 뚜신나라가 나무 오도디 너희 나밤도나 딱락브라 하 하이마 마실라 시행운 아육시다 아이보 마이하고 이사월레나 마디시랴 헤 와락다비야 낭 내기 빰빤두는 낭부 나틱라 하낭 나산도 포이게도 낭 이마수 아이기 이빰 나찐두나 빤반 나틱나틱 낭 이삼세 포이드 포로 나쿠도 푸디익 비견이 아이나 민나이 누비 ꯅꯪ ꯉꯁꯤ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯈꯨꯇꯨꯝꯁꯤꯅ ꯍꯦꯛꯇ ꯁꯨꯊꯔꯒꯦ ꯃꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯥꯔꯩ ꯈꯨꯇꯨꯝꯅ ꯍꯦꯛꯇ ꯌꯦꯂꯨꯡꯕꯤꯗ ꯊꯣꯝꯃꯤ ꯌꯦꯂꯨꯡꯕꯤꯁꯨ ꯍꯟꯗꯦ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯎꯔꯣꯡ ꯁꯨꯝꯖꯤꯠ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯀꯟꯁꯤꯜꯂꯛꯏ ꯑꯌꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯉꯁꯤꯗꯤ ꯎꯔꯣꯡ ꯁꯨꯝꯖꯤꯠꯁꯤꯅ ꯀꯟꯊꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯅꯨꯔꯥ ꯃꯁꯨꯝꯁꯤꯁꯨ ꯍꯩꯖꯤꯟꯒꯦ ꯈꯪꯕ꯭ꯔꯥꯗꯣ ꯍꯩꯖꯤꯜꯂꯦ ꯆꯣꯔꯣ ꯍꯦꯛꯇ ꯍꯩꯖꯤꯟꯒꯦ ꯑꯗꯨꯒ ꯅꯨꯔꯥ ꯐꯗꯤꯁꯤꯅ ꯅꯃꯥꯏꯗꯨꯗ ꯅꯣꯏꯒꯦ ꯐꯔꯗꯤ ꯁꯤ ꯑꯣꯏꯔꯗꯤ ꯄꯦꯜꯂꯗꯤ ꯈꯪꯕ꯭ꯔꯥ ꯍꯅꯨꯕꯤ ꯆꯤꯟꯊꯤꯕꯤ 하이마 쪼래 까리너 누라 파디시나 야농시다 남질리미 멍농사이비야 나니엠다부 숨진다 깐바 마도다 수나타나 누라 파디예시부 야농다 남신바 낭낭낭 나삼도 포이게나 아썸나 마네 마몽 푸닷 나링의 어홍자우 토락두나 아니두부 감도이 까리너 떠리부시나 아육간다 시다 사루이 아니 와이나리 바이드로 하이 마마 또 오니 능 하이 땅바 이빠게 땅바 낭부 뚱두나 레이라브로 낭기 누피시 감동을 나오네 너빠이 한 비무사 하이 아땅부 낭 가이도리바게 아이가 꼬부시 따다브라 낭 아땅부 뚱두부더기 푹 하고뚜나 ngauri 파이센 토락뚜나 쿰미 하 산와이나리 하르빠보 까이노 까다이 하이 토라이 무사 미만 마산 아니 수망도 와이나리바시 낭 우다브라 나미칭 낭기 누피세 감동원이 낭 Mamit mamay kasi leko ngakta ngay namase masak khangdrene salo amukta kha mo haibani kaino to shina haima ima thoi se amta thadok mo se kari no ni na yoksam sunatana lekum taina lerem sibo saibu manglo taibong ayuk nganta sita thoi siame nupa jingthibi nama sing asidi yelungbi ti khangan bani ma nei bo pangirin tin ba ya ba yelungbi nate moi ba bong ai mit utre leko ngakta ngay re isin khajik ta piyo 하약바시다 아땅바 낙옛 팟 잉바부 자푸마 이싱 야우드나 레이리바다 우바다 까리노 캉다 따빠이 카뚜나 묵다레기 마마이다 조로 헥타 하이질레 묵다레 캉프레 에 캉두나 캉라우라우레 하이 마하찬다 누라마 숨도 뭐 하이질레냐 아싸 이사 아파트바 푹바 하이바세 숨도 와이레고 아이 꾸이나 뿐시라로 토나 시라니 아이 캉예바 캉데다 이수 이싱뿐 오르보 이닝다나 떠보니마 쌈다 골로세 까리노 이마가 토이그나 떠르시보 수망시다 미누르가 까리니 하이도리게 이까이드라 노이보 뚫리시봉까세 나누마 꼰 말리바 떠르세 하이 낭왕강 따닝디 나마 이세 미는 넷라바수 잉드나 레이도 마사니 낭디 낭기 누피시나 노이자라바 나트로 낭 아이 시바다냐 낭 이마가 가오라가 아까다 까빠카노고 낭 까빠카노 아니시니 낭 이마 까비라카노 이마 카이나 낭기 자비시야 유머시를 레이리바 마카이 이까다이가 너무 레이자루라니 레이민나라바수 또가이 동안 레이가 너무니 아이마가 레이민나바수 앙가모이 하니시니 아이소 나찔락도 티바 오이다바 미남바 남탁 아도가 하이바 하누비가디 레이민나바 ngamoy nangga dom leimina oirabadi ipam hankrani aiso ngangnaraklibashi ahongjaw tuminna sumtai ngahaktang munna khantaraklaba matung sorama sangna hondoktuna tapna hairai phare kaire baigi mungase yum masigi ahal amoina aina su ngaksen samjanba ngamdrabanina ai oina yum masi thadoktuna chatlage ai ba ya tangba nangdi lehokidra baba isu khangdreda 아이슈 빠버기 둥인두나 쌌나게 이마가 토이가 이음시다 아빠암바 아닝마 떠우두나 레호 농안마 능 스마인 숨 칸나라가 까마이노 와칼 레이다니 이음시다 포타도 바바 짤라시 망타비 마두나 파레 칼레 이빠수 누피나 코야니나 아도 꺄암나 칸나리바시 이사 누파이 코야니다 낭나 수미 마나 랄리 웃나바 호나리바 나트로 파레 ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯣꯏ ꯐꯨꯅꯒꯦꯔꯥ ꯁꯥꯎꯅꯒꯦꯔꯥ ꯁꯝꯕꯜ ꯈꯥꯟꯅꯒꯦꯔꯥ ꯂꯩꯍꯧꯔꯣ ꯑꯇꯥꯡꯕ ꯃꯥꯡꯊꯥ ꯆꯠꯁꯤ ꯏꯄꯥ ꯏꯆꯥ ꯀꯥꯏꯗꯅꯣꯃ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯒ ꯃꯄꯥ ꯃꯆꯥ ꯄ꯭ꯔꯞ ꯍꯦꯛꯇ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ
ꯃꯨꯛꯇꯥꯔꯩ ꯑꯃꯗ ꯌꯦꯂꯨꯡꯕꯤꯁꯨ ꯇꯤꯡꯉꯛ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯂꯝꯕꯤ ꯆꯠꯅ ꯑꯍꯣꯡꯖꯥꯎ ꯃꯆꯥꯅꯨꯄꯥꯗ ꯁꯨꯝꯅ ꯍꯥꯏ, ꯀꯥꯟꯅꯗꯦ ꯏꯄꯥꯒꯤꯕꯨ ꯂꯧꯇꯥꯡ ꯁꯪꯗ ꯆꯠꯇꯨꯅ ꯏꯄꯥ ꯏꯆꯥ ꯉꯥꯅꯨ ꯀꯥꯝꯕꯤꯗꯣ ꯑꯃ ꯀꯣꯛ ꯊꯣꯡꯂꯒ ꯆꯥꯊꯣꯛꯂꯨꯁꯤ꯫ ꯀꯅꯥꯅ ꯉꯝꯗ꯭ꯔꯦ ꯏꯄꯥꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯃꯥꯒ ꯅꯇꯨꯒꯒꯤ ꯏꯔꯥꯡ ꯇꯥꯕꯗ ꯃꯍꯤ ꯃꯅꯥꯏꯗꯨꯁꯨ ꯇꯞ ꯇꯥꯅ ꯂꯧꯔꯛꯎ ꯅꯅꯦ ꯑꯃꯨꯕꯤꯗꯒꯤ꯫ ꯏꯄꯥ ꯏꯆꯥ ꯉꯧꯊꯔꯒ ꯉꯁꯤ ꯑꯍꯤꯡ ꯌꯨꯝ ꯍꯟꯖꯤꯟꯗꯕꯗ ꯅꯃꯥꯒ ꯅꯪꯒꯤ ꯅꯨꯄꯤꯒꯗꯣ ꯋꯥꯈꯜ ꯇꯥꯒꯗꯧ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯨ ꯉꯔꯥꯡ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯤꯗꯣ꯫ ꯌꯥꯝ ꯏꯁꯧ ꯂꯥꯡꯅꯤꯡꯂꯕꯗꯤ ꯑꯃꯨꯛꯁꯨ ꯍꯨꯟꯗꯣꯛꯂꯒ ꯍꯦꯛ ꯊꯝꯗ꯭ꯔꯕꯗꯤ ꯉꯝꯄꯣꯟꯇꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯁꯥꯎꯅꯕ ꯐꯕ꯭ꯔꯥ ꯌꯦꯡꯁꯤ ꯄꯥꯕꯨꯡ꯫ ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯕꯗꯤ ꯆꯔꯣꯏ ꯑꯅꯤꯁꯦ ꯇꯤꯟꯅꯧ ꯌꯥꯔꯔꯣꯏꯅꯦ꯫ ꯃꯥꯅꯤ ꯄꯥꯕꯨꯡ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯧꯇꯥꯡ ꯁꯪꯗ꯫ ꯉꯔꯥꯡꯅ ꯅꯆꯥꯅ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯒ ꯊꯝꯖꯔꯝꯂꯕꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯣꯡꯖꯥꯎ ꯑꯃꯗꯤ ꯑꯇꯥꯡꯕ ꯂꯧꯇꯥꯡ ꯁꯪ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯑꯍꯣꯡꯖꯥꯎ ꯑꯃꯗꯤ ꯑꯇꯥꯡꯕ ꯇꯁꯦꯡꯅꯃꯛ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯨꯛꯇꯥꯔꯩ ꯃꯊ꯭ꯋꯥꯏꯒꯁꯨ ꯋꯥꯖꯔꯤ ꯄꯣꯠꯅꯤ꯫ ꯀꯣꯟꯊꯣꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯝꯖꯥꯎꯗ ꯆꯦꯞꯊ ꯌꯦꯡꯉꯤ꯫ ꯃꯣꯏ ꯄꯥꯕꯨꯡꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯅ ꯏꯃꯨꯡ ꯏꯔꯥꯡ ꯁꯥꯒꯠꯃꯟꯗꯅ ꯃꯥꯗꯣ ꯄꯣꯊꯥꯐꯝ ꯍꯦꯛ ꯈꯪꯗ꯭ꯔꯕ ꯑꯣꯏꯔꯦꯗꯀꯣ꯫ ꯑꯩꯁꯨꯅꯦ ꯃꯧ ꯑꯉꯥꯡꯁꯤꯒ ꯍꯦꯛ ꯃꯥꯟꯅꯔꯨꯔꯦ꯫ ꯃꯥꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯐꯝ ꯈꯪꯂꯔꯣꯏꯗꯀꯣ꯫ ꯃꯣꯏ ꯄꯥꯕꯨꯡ ꯅꯪꯕꯨ ꯍꯜꯂꯛꯑꯣ ꯀꯩꯗꯧꯕꯒꯦ? ꯑꯩ ꯂꯥꯟꯖꯔꯦ, ꯑꯩꯅ ꯃꯧ ꯍꯤꯡꯆꯥꯕꯤꯁꯤꯒ ꯈꯟꯅꯖꯔꯔꯣꯏ, ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯖꯔꯒꯦ, ꯅꯪꯕꯨ ꯍꯟꯕꯤꯔꯛꯑꯣ꯫ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯆꯥꯛ ꯆꯥꯕ ꯌꯥꯗꯤꯌꯦ꯫ ꯃꯣꯏ ꯄꯥꯕꯨꯡ ꯅꯪꯕꯨ ꯍꯜꯂꯛꯑꯣ, ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯅꯦ ꯍꯅꯨꯕ꯫ ꯃꯇꯣꯝꯇ ꯀꯣꯟꯊꯣꯡꯗ ꯂꯦꯞꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯌꯦꯂꯨꯡꯕꯤ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯄꯤꯖꯤ ꯁꯨꯔꯨ ꯅꯣꯏꯗꯨꯅ ꯄꯦꯔꯤ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯃꯥꯕꯨ ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯩꯅ ꯏꯃꯨꯡ ꯏꯔꯥꯡ ꯊꯣꯛꯍꯟꯃꯟꯕꯁꯤꯗ ꯏꯪ ꯇꯞꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯒ ꯄꯣꯊꯥꯈ꯭ꯔꯕ ꯖꯥꯠꯂꯥ? ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯑꯩꯅ ꯏꯁꯧ ꯂꯥꯡꯃꯟꯕꯗꯒꯤ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯕ ꯖꯥꯠꯂꯥ? ꯅꯨꯄꯥ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯌꯨꯝꯗ ꯍꯜꯂꯛꯑꯣ, ꯑꯩꯗꯤ ꯅꯪꯕꯨ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩ ꯃꯇꯨꯡꯗꯗꯤ ꯏꯃꯥꯒ ꯃꯥꯟꯅꯖꯔꯔꯣꯏ꯫ ꯆꯩꯔꯛ ꯉꯥꯡꯂꯛꯂꯕꯁꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯒꯦ, ꯏꯪ ꯇꯞꯄꯤ ꯅꯪꯒꯤ ꯌꯦꯂꯨꯡꯕꯤ ꯑꯣꯏꯖꯔꯒꯦ꯫ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯏꯅꯥꯛꯁꯤꯗ ꯍꯜꯂꯛꯑꯣ, ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯨ? ꯑꯁꯤ ꯈꯟꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯐꯤꯖꯤꯅ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯁꯨꯠ ꯀꯞꯂꯒ ꯇꯨꯃꯤꯟ ꯆꯪꯈꯤꯕꯁꯤ ꯎꯔꯒ ꯃꯨꯛꯇꯥꯔꯩ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯍꯩꯃꯥ, ꯏꯆꯥ ꯍꯜꯂꯛꯇꯕꯁꯤꯗ ꯃꯥꯁꯨ ꯀꯞꯄꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯏꯆꯥ ꯑꯁꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯉꯥ ꯊꯣꯡꯕꯗ ꯃꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒꯗ ꯃꯀꯣꯛꯀ ꯃꯃꯩꯒ ꯄꯤꯖꯔꯁꯨ ꯏꯆꯥ ꯑꯃꯈꯛ ꯄꯣꯛꯆꯕꯁꯤꯒꯤꯗꯤ ꯃꯇꯣꯡ ꯑꯆꯧꯕ ꯍꯥꯞꯅꯕꯗ ꯍꯣꯠꯅꯕꯅꯤ꯫ ꯏꯆꯥꯁꯤ ꯃꯥꯅꯗꯤ ꯇꯥꯡꯅ ꯈꯟꯖꯕ ꯖꯥꯠꯅꯤꯀꯣ꯫ ꯍꯣꯏꯗ, ꯏꯆꯥꯕꯨ ꯈꯟꯖꯗꯧꯕꯤ ꯏꯃꯧ ꯃꯥꯒ ꯏꯆꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯑꯩꯁꯨ ꯄꯦꯟꯊꯣꯛꯂꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡꯗꯨꯕꯨ ꯑꯃꯨꯛꯇ ꯍꯟꯖꯤꯜꯂꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗꯀꯣ꯫ ꯃꯈꯣꯡ ꯄꯥꯏꯔꯒ ꯈꯨꯔꯨꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ, ꯍꯦꯛꯇ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯈꯨꯔꯨꯝꯃꯒꯦ ꯑꯩ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯇꯞꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯌꯦꯂꯨꯡꯕꯤꯅ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯃꯨꯛꯇꯥꯔꯩ ꯀꯔꯤꯕꯨ ꯈꯜꯂꯨꯔꯤꯕꯅꯣ ꯈꯪꯍꯧꯗ ꯃꯃꯧꯕꯨ ꯊꯦꯝꯕꯤꯔꯛꯏ꯫ ꯍꯥꯏ ꯃꯧꯋꯥ, ꯗꯥꯔꯤꯗꯨꯗ ꯑꯗꯨꯝꯅ ꯅꯈꯣꯡ ꯌꯥꯟꯊꯗꯨꯅ ꯀꯞꯄ ꯇꯧꯍꯩꯗꯦ꯫ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝ ꯆꯪꯂꯔꯣ, ꯑꯩꯁꯨ ꯏꯟꯁꯥꯡ ꯁꯦꯝꯕꯤꯔꯛꯀꯦ꯫ ꯍꯜꯂꯛꯀꯅꯤ ꯅꯣꯏ ꯄꯥꯕꯨꯡꯒ ꯏꯆꯥ ꯅꯨꯄꯥꯒꯗꯣ, ꯀꯞꯂꯨꯔꯅꯨ, ꯂꯥꯛꯑꯣꯀꯣ꯫ ꯌꯦꯂꯨꯡꯕꯤꯁꯨ ꯈꯠꯈꯩ ꯈꯠꯅ ꯊꯣꯛꯂꯨꯔꯒ ꯏꯀꯥꯏꯔꯛꯂ ꯃꯥꯜꯂꯤ ꯃꯨꯛꯇꯥꯔꯩꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯂꯥꯜꯂꯦ, ꯅꯃꯧ ꯂꯥꯜꯂꯦ ꯏꯃꯥ, ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯁꯤ꯫ ꯌꯥꯝꯕꯨꯡꯗꯣ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯩꯒ ꯃꯥꯒ ꯏꯆꯥ ꯃꯃꯤꯡꯒ ꯊꯣꯟꯃꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯥꯕꯨ ꯀꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯑꯃꯨꯛꯇ ꯊꯤꯃꯤꯟꯅꯔꯨꯁꯤ ꯏꯃꯥ꯫ ꯑꯩ ꯂꯥꯜꯂꯦ, ꯑꯃꯨꯛ ꯍꯟꯅ ꯏꯁꯧ ꯂꯥꯡꯖꯔꯔꯣꯏ꯫ ꯏꯃꯥꯒꯁꯨ ꯈꯠꯅꯔꯒꯨꯝꯁꯤ, ꯑꯩ ꯃꯥꯒ ꯀꯥꯏꯅꯕꯗꯤ ꯉꯝꯃꯣꯏꯌꯦ ꯏꯃꯥ꯫ ꯌꯥꯔꯦ ꯁꯤ ꯇꯣꯛꯂꯣ, ꯑꯗꯨꯝ ꯀꯞꯀꯅꯨ, ꯇꯧꯍꯩꯗꯦ꯫ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯅꯣꯏ ꯄꯥꯕꯨꯡꯗꯨꯁꯨꯅꯦ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ, ꯍꯜꯂꯛꯇ꯭ꯔꯦꯅꯦ ꯁꯤ ꯍꯧꯖꯤꯛ ꯐꯥꯎ꯫ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯐꯥꯎꯗꯪ ꯉꯥꯏꯔꯁꯤ, ꯑꯗꯨꯒ ꯈꯪꯂꯅꯤꯁꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯤꯟꯅ ꯌꯥꯗꯕꯤ ꯃꯅꯦꯝ ꯃꯃꯧ ꯑꯅꯤꯗꯨꯁꯨ ꯀꯔꯤ ꯃꯇꯧꯕꯨ ꯀꯧꯕꯅꯣ ꯌꯥꯅꯈ꯭ꯔꯦ ꯇꯤꯟꯅꯈ꯭ꯔꯦ, ꯋꯥꯔꯤꯒꯁꯨ ꯁꯥꯟꯅꯔꯤ ꯄꯣꯠꯅꯤ꯫ ꯌꯦꯂꯨꯡꯕꯤ ꯅꯪꯕꯨ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯐꯥꯒꯤꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦꯅꯦ꯫ ꯃꯥꯕꯨ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯈꯤꯗꯕꯅꯤ꯫ ꯑꯩꯈꯣꯏꯅꯤꯕꯨ ꯁ꯭ꯋꯥꯏꯐꯥꯎ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤꯔꯣ? ꯍꯣꯏ, ꯌꯥꯝꯕꯨꯡꯗꯨꯁꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ,
Masu sakto sakidabani warauduna satkribado lambida miga khatna sainabaga yauramnabadi as kamai tawni ma akhoi ani na makhe langmandana noi pabunga ibungoga do leiba tallabra karino khangdre bem ima yamungna tasingna halaktrabadi aidi kamdau nupi atopaga koiramnaga atombigi mayumna leithoklamnatra natraga yumsida pusilaklabadi aidi mangjaredana ima bema nangda natte adugi wadi aisu pakhatlibani noi pabungdo sayon pham pot pham da yam chopani madugi pot pham phambidu to pusilaklabadi aigi sanalikon mayam se tangkai te geno hairakadawrini adumaina ga tawrabadi aidi mangjaredana kainoima pabungdi ahal to kyam oiradudi atumba kashu tawroida hainu ibema hainu nangna khangdri hanuba michotpase nupi mamangda putani tawba kankrabani magi putani da isu adum matung ilakhibani adubunya mahausadi kharabu lemami haujikti khatpana loire pakhangdu mangai mana tawriba mayamsi yengning dabana ai michiam naraba zatniko migi mamangda ikai bana karino khangde mana nya mina miwa ngangna bathaba asukyam tawriba su karigino ba ma ha pabunggi aina khangdaba wari su leiramina dudi yamena sopubugi wabudi natrasu kharadi dum tawbani noi pabungsi phagidi phagi mebu phagi da khar henjinbadi adum toibani as khangjadeima aidi yamungdo nupi pusilakladra ya pakhatleima mawibema isa tangbananya adugumba thabak tarongani haibadi ima thajade aikoyani na khatna manbasida noi pabunga isa tangado lainingdrabra khangde ima matam su phana thengzilakle kamdausigya phare ngasi ahingsimadi yenglasi hayengan ta hawgatuna nang pabunga ibungoga do thirurasi lale haiduna ini moksangdana haijarasi somdana ahongzaw amadi atangba insang ahawbaga tatana sathoklaga loktang sangatuda ingna sikna pothari mathangi numitni ayuk nganta hawgatuna ahongzaw masabu hawdoi hai bungo atang hawgatlone nang amo manido kamdawramgadabanu yenglusi thonggaoda siptha yenglamni khanbadi ipadi tumduna leithokpa ngamdre yumda hannaba tawsi abo ai sumangda thoida urami saunabado harabra yenglusi haramdrasu kari tawsige yum chalaga khanarusidaba bam hoini chalasila namado kapamani asi hairaduna tapna mayum halaktuna sanglakpada yelongbina tulsibongda dhup thaduna mamitagi mapi taba makai iswar khurumjaribado ahongzauna uraklamni korohanbai baibu aigi yambungbu yummasit halak hanbi ai matungda mukana imaga khatnajarar mabu yumda muktadi halak hanbi ai yamunga kainaba ngamloi nachana khurumjai hairaga mamit khajik panglakpada mapuroiba amadi makubok leptuna leiramba ubada harau manembu tanaba kausai aima imasi pabung hale imasi ahongzaw mamogi matau ubada nokmi asado onsinduna hai atang baibo mingau sine takpudi ahong makhradi leiri hai changsinduna yengsi kari matau no haibado muktarai su thoraktuna ahongzaw da pakthaduna hekta khurumi moi papu ai lale among kana namang siga kana zararoi nanga yenga yai buthadoktuna chatpi gano yambo aisi yamna lankre hayeng makai imasiga khatnajararoi ngasidagi mingau thaugalon bebar kaiduna chatjarage aibu mirai bigano yambo matau si uraga ahongja kubak sat khuduna atangbu yengduna tas simangai dui page tang mai pa e hai hoi babu uredana imane hendi ituna ta chapmanare manare asumna ahongzawgi kairuraba imung phagi gumlaba ahongzawgi wakhal amana semdoktuna numit asidagi ingla leikhiram